Adomgi matangda mayamna kari miwa ngangna hainari. Hꯧꯖꯤꯛ ꯍꯥꯏꯗꯤ ꯑꯗꯣꯝꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯊꯥꯡꯅ ꯊꯤꯜꯂꯛꯄꯩ ꯇꯥꯏꯞꯇ ꯄꯦꯟ ꯇꯧ burden ꯄꯨꯔꯒ ꯂꯩꯔꯦ. Hi, this is Shakeela Yumnam, a certified tarot and crystal healer. Adomgi matangda mayamna adom people around you habadi adomgi close one oiba ya yamna naknaba ko adom nadi yamna thajajaba adagi adomgi neighbors oiba ya adagi kano school da oiragana friends oiba ya natraga office oiragana colleagues oiba ya people around you makoina adomgi damakta kari ngangnari kari gossip tawi habadu mayam yengminarase anagi matawgum mayam aina screen da pijariba pile ani sidagi pile up pamba amamam wakhandida khanbiro pile 1 pile 2 pile se khanbidringi mamangda mid uishinbiraga sorsa na ahumla khonjinbiraga muscle singdo 7 chakra singdo relax tawbiyu hakchangi muscle shoulder relax tawbiyu aduga tapna mitu pangthokpiraga pijariba pile ani sidagi adomna apamba pile ama khanbiro pile number 1 khanbasingi akoibada leiba miyoi kari gossip tawnari universe na guide pibiyu pile number 1 khanbasing yengasiko pile number 1 gi hauji si haidi adomgi damakta mayamna haidi kiji khajaki nataba yamna phattaba khara adomgi bekta ngangnare ko yamna phattaba khara adomgi sina ngangnaba sina kamaina yamna close oiba friend bauba lapthoknaraga adomda avoid tawraga chatpagi haidi adomda distance hambagi mongda utli haibadi yamna thina adomgi matangda kharana haidi ngangnare ba ko adomgi matangda sina adomna hauji faurise adomde back step tawwe haibabong haibadi adomda haidi thangna thilakpai type pain tawba ama fauri haibadi adomna yamna naknaba adomna yamna thajajaba mina sumaina adomgi matangda ngangnani haibasi adomna bau khaludaba singduna aduki matik thina ngangnabaduna adomse adomgi yamna naknaba close oiba friend bauba lapnaba natraga family member da orso adomna thajajaba adomgi wari watai gumba share tawba haidi mi bauba lapnabagi adumaina tawbagi haibadi card sida yamna fajana utli ko sina maram aduga haibadi 10 of wands sina haise adomse burden puraga leire haibadi mayamduna ngangnaraga mayamduda chamthoknaba sengdoknaba haibadi kanana sigi matang sida hairak ibano wafamsi kamaina haurak ibano da adomda hairak ba mi singdu aduda sengdoknabagi hotnabada adomse yamna ai lande ai innocent oi haibasi matha sare yamna burden oiba oire ado card sina adomda hujik guide tawrise matam khajik khaktagini aduiduna yam tung sangna koina kasum chatloiba haibadi adomgi matangda achumba mina adom khangna dau leire aduna mi khudingda adomna sengdokpa natraga adomse innocent oi haibagi proof tawbagi mathaudu tade aduna hena stress oini sine card sina guide si tawriba sina pile number 1 pile number 2 khanbasing among yengasiko pile number 2 gi akoibada leiriba miyoi kari gossip tawnari adomgi matangda universe na guide tawbiyu pile number 2 pile number 2 khanbasing yengasiko pile number 2 si mayamna adomgi matangda ngangnaribase adomgi haidi khangudana recently athubasida haitare pass oiragasu yamna kuidribagi maraksida 6 month haidi yamabida 1 year gi manungsida haidi adomda khangudana adomgi breakup kumba thokiba natraga haibadi thabak kumba tatpagumba haibadi job tagi job toklakpagumba job loss tokpa business ta hairagana adomgi business to fajana growth irai leitaba aduga haidi public ta adomna asoiba khara tawgiba haibadi adomna thawoina natrasu mayamna soye khalaga public ta adugumba tawgiba adugi matangda mayamsina haibadi yam kanna ngangnari ko haibadi asma ngangnari matangsina kaino haibadi as mai thabak tu tatkrene ma hauji kamai toy jano ga hairaga ngangnaba ade breakup tawba gina ma breakup tawgore adudi ma as hauji kamai toy jano ma topa khangnara jala kamai tawri mai breakup tawgibado adagi magi job thabak tatkibaduna as atopa thabak thiri jala kamai toino ma yam warabraga sumai tawbai haidi kanna ngangnari ko adagi business kangu gidana hairaga as mai business to grow elei leitre kamai tawri jano khotri gano hairaga mayam se adumaina haibadi yam kanna hainari ko adomgi matangda mayamna tawnariba gossip se aduga adom adugi matungdagi mayamna hainai se adomse as mado haidi akhoidagi
ꯇꯣꯡꯈꯥꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯗꯣꯝꯁꯤꯅ ꯈꯔ ꯂꯣꯟꯂꯤ ꯑꯣꯏꯕꯒꯤ ꯇꯥꯏꯞꯇ ꯂꯩꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯃꯥꯗꯤ ꯅꯥꯏꯇꯣꯝ ꯅꯥꯏꯇꯣꯝ ꯇꯥꯔꯦ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯗꯒꯤ ꯋꯦꯗꯔ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯀꯥꯏꯅꯕꯅꯤ ꯈꯪꯗꯦ ꯕ꯭ꯔꯦꯛꯑꯞ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯖꯣꯕꯇꯒꯤ ꯇꯣꯛꯂꯛꯄꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯒ꯭ꯔꯣꯠ ꯂꯩꯇꯕꯅꯤ ꯈꯪꯗꯦ ꯀꯔꯤꯌꯔꯗ ꯁꯤꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯒꯤ मासे नाइटोम ताग्रे अखोई पुनिंग्रे लापथोख्रे मतोंदगी ओइबा हाइदि संसारमदा लैग्रे काइना सुमाइना हाइदि मयामना अदोमगिदमक्ता गोसिप तौरी असेंगबददि अदु पुनमक नतेको हाइदि मयामगी वाखंददि हाइबदि ngangnaba हाइसि मसाना ताबो वाफमने अदुइसु अदोमगी थोखिबा थौदोक मयाम अदगी अदोमगी लोनली ओइ मासे लोनली ओइरगा मतोम खक्ता नाइटोम तारगा लैग्रे अदुमाइन खल्लिनेबको तसेंगबददि अदु नते अदोमना नाइटोम तारगा अदोमगी ग्रोथ की दमक्ता रिलेशनशिप ता ओइ तारगासु अदोमगी ग्रोथ की हाइतारे करियर गुंबदा येंगागा अदोमगी ग्रोथ की दमक्ता अदोमसी मयामदगी नाथैरगा कन्ना कंप्लीशन अमा ओइनबगी दमक्ता कन्ना होटनरिबा अदुगुंबा टाइमिंग अमदा लैरिनेबको अदुगुंबा मतम अमदा लैरिनेबा मयामनाबदी नाथैगरे अदु तौरे मयामगी गोसिपदि अदु ngangnari अदुबु असेंगबददि अदुइदु नते अदोमगी करियर गे ग्रोथ के रिलेशनशिप ता ओइरगसु कंप्लीशन अमा पुरकनबगी दमक्ता अदोमसी कन्ना होटनरिबा अदुगुंबा अमा ओइरिबनेबको हौजिकसिना सिना पाइल नंबर 2 अदुगा मयाम आइगी वीडियो सिंगसिबु सपोर्ट तौबिबगीदमक्ता मयामबु हन्ना थागतचारी अदुगा अदोमगीदमक्ता अकुप्पा फाइनेंशियली ओइबा याय हेल्थ की मतंग ओइबा याय अदगी लव रिलेशन सिंगी मतंग ओइबा याय एनी मतंग अमदे हेक्टे स्टक तौरगा लैबा करी एक्शन पाइखतकदबनो खंगदबा अदुगा करी रेमेडीज मयाम अमा हाइदी पाई तारगदी अदोमगी ब्लॉकेज मयामदो हांगतोअगा अदोमगी ग्रोथ रिलेशनशिप ता फाइनेंशियली अमदी हेल्थ की अफबा मयाम अमा लाकदबसे सिगी खंगबा लै तारगदी अदोमना पर्सनल रीडिंग अमा तौनबगीदमक्ता आइगे मखागी पिजरिबा कांटेक्ट नंबर असिदा डिस्क्रिप्शन दसु हापचरमगे एड्रेस ऑफलाइन तौनिंगबा अदुगा नत्रगा ऑनलाइन दा तौनिंगबा सिंगना आइगे कांटेक्ट नंबर सिदा कांटेक्ट तौरगा अइंदा पाउ फाउबिरउ अदुगा अइ मयामगी ngamjaba mateng soidana pangjai asi hairaga ngasigidi video matangsida matanggi video laktri phauba kainarasi stay positive keep shining